Hello guys and welcome back to another video. Mayam ngasi video sidi mayam title dagi su khangbiramani isagi future self habadi future da lairiba isa do aduna hauji present da lairiba isa sida kari advice pige habagi just general oiba advice ahum khaktang card dagi khoina phangba ngambra haina yengdoi ba ko ado ngasi se meragi purnima ne aduga inistana khoi hunters full moon haiga khangnai ko so ngasi gi numit sidagi dum isagi future self dagi phangiba advice sing se fazana lotion biraga hai tare ko adum tungda lakadauba steps sing de isana precaution lawbiba aduga advice sing se follow taraga hena aphaba oina ba isana ngasi dagi su manifest tawbiyo ado ngasi gi na pile se isana pile choose tawbagi option di leroy but pile ani thona khaidok chagani pile A da Sunday Tuesday Thursday and Saturday da pokpi bai chile now sing gi oigani aduga pile B shina Monday Wednesday and Friday da pokpi bai chile now sing gi oigani ko aduna pile A na tragana B se isa isana pokpa numit ki matungina choose tawbiraga reading do tabiro ngasi gi oina di ahanba pile A gi oiba reading se hawrse ko so pile A Sunday Tuesday Thursday na tragana Saturday da pokpi bai chile now sing sa sigi future self tagi kari advice laige card tagi future self na kari advice pir I haina khanbe yabage haba kanda four of cups sariba card cha hana thale ko the chariot, two of cups ko card ahum leire aduga energy advice habidi sigi oracle deck sidagi kharaga hapchage ko believe in the impossible, the energy is gaining momentum, the answers you need are coming ko yamna positive oiba card ngakani pile A oibiriba habidi Sunday Tuesday Thursday and Saturday da pokpi bai chile now singi oina isagi future self future da lei bai sadi dogi kari advice lakpage ha matamda first and foremost four of cups sariba card cha thole ko sigi four of cups sariba card chi matungina isada khwaidagi maru oiba advice se kai pige ha matamda isa se haujiktagi na makha taba tungda haidi isana khongpham khara khongpham chana lepnaba hotnarpa matamda decision khara launaba hotnarpa matamda natragana isagi goal ama set taraga or isana apamba ama achieve taraga achieve tawnanaba changsinaba hotnarpa matamda marakta isada distraction gumba habadi isada kitang habadi isagi mind se divert tawhanbagumba isase boring chuhalakpa gumba adagi life ta haidi disappointment setbacks and failures khar thengnarakpa yai kwa adugumba singa thengnaraga isase wakal se divert tawhalakpa distract tawhalakpa adagi isagi tawgadaba focus tawgadaba main jaga dagi isase distraction guma khara pirakpa yai aduna isana life ta any jaga da any decision ama lorm laida or any important ba thaba ama torm daida isage priority phazna khangbiyo tawgadori ba thabak tu da top priority thambiyo duga marakta lakpa distraction isage wakal change tawbagumba da tawhanbiga no na isage future self tagi ahanba maru be advice phangeba kwa mathangda the chariot hariba card cha thale ko sigi the chariot hariba card chi matungina pile A oibiri ba chili now sing se hauji se kitang habdi low moments khara go through tawba maybe isana plan tawba thabak sing se isana khanjaru baga reality ga mana da bagumba adagi isana khanbana ama khalaga oithorakpana ama oithorakpagumba negativity gumba dugumba khatang counter tawba male ba ko ado sigi chariot hariba card china isagi future self tagi kari advice phange ha matamda isa se hauji negativity mayok nazaraga su or hauji kitang progress to the delay taw taraga su isagi na good lucks and good times mayama lakadawba leire isagi na afaba opportunity khara dum pirakadawba leire isagi daw yadana leramba or phummaga leramba jaga dagi isa se grow up tawba ngamakadabagi or isa se move out tawba ngamakadabagi possibility khara leire isagi good days are coming ko aduna isana haujik to hotnaba lepi kano ninghannabi kano isase daw yadre natragana difficulties or problem thengnare haina hekta hotnaba tokthokpagumba dungba tawbiganu isagi damakta afaba matam soidana lakhini khangba kanbiu have advice se menoina phangeba ko and then two of cups hariba card cha thole a se two of cups hariba card chi matungina isagi future self tagi isagi ba kai advice phange ha matamda sise maruoina hauji relationship laibiriba ichili now singna kwa isagi hauji relationship laiba partner se sisiga isagi relationship and bonding se am strong oina maintain tawna ba hotna biu isagi hauji khangna chanariba partner or hauji relationship laiba or even marriage tawraga leiminariba oitaraga su kwa
sigi partner sina isagi ba full supporter oirakani aduga isagi oina yamna chanaba person amasu oye hauji relationship la laibibo or hauji married oibibe chile now singi oina ko aduna isagi partner ga isagi relationship se am good way to maintain tawnabo hotnabiyo aduga single oibiriba chile now singi oina su future da thuba matamda isagi ba chanaba partner ama lakadawgi mami tai aduna like be open towards the relationship ko haidi relationship ta open oibiyo isana anam kalaga laibigano single oibagi matam loisine haibagumbaneba ko card na dedicate indicate tawise ko mathangda believe in the impossible hariba oracle card chi matungina pile a oibiriba chili now singse lakadawba isagi future self na kari advice pige hamatamda isana thaba ma taw matamda ngasai jo haije kebido ninghanabagumba or give up tawbagumba sigumba se tawbigano khangba kanbiyo hotnaba lepigano believe in the impossible isagi na phama ma mo ithorakani haina like sunya yadaba jaga da sudum hotnaba lepigano haibagumbaneba ko dum isagi oina hotna jamal lemna mangoi rewarded orakani haibagumbaneba mathangda the energy is gaining momentum so sisina mu kai hai no hamatamda ngasai good luck and good vibes me amala ka dawre habdu isagi da moita positivity me ama isagi lambi da la aga laireba aduna isana hojik se isagi grow tawba isagi growth lakpagi matamne aduna hojik give up tawbiganu hojik tagi daw yaba flow lakba hordoini khangma kan biyo habase card sing sina loinamak indicate taweba ko last but not the least the answers unit are coming haise isa se hojik wakal chamam na bagumba charang na bagumba adagi hojik lairiba jaga se isa se productive oide na khanjabagumba or fulfilling oidabagumba adugumba me am leram yaiba adu taraga su isa ne desire tawba answer do isa na life ta hangiba question do gi answer do adum phangakadawre aduna isa se jaga chana lepiyu priority sort tawbiyu duga hotnaba lepiganu have advice chineba me anoina isa ge future self tagi phangise ko relationship ki matang advice tumaga haiba tare ko so sumaina pi pile egi eba ngasigi hunters full moon geba advice from your future self se ko tagi follow taw biya advising tawshin loshin biraga mathangi reading amungai minner se ko hi everyone mathang sina khud pile b ko pile b hargadi monday wednesday and friday monday da na tragna wednesday and friday sigi numit hom sida pokpi bachili now singi oina ngasigi full moon jida isagi future self tagi isagi future da laiba isado adudagi kari main advice phange habado mayam punna yengminarase pile b monday wednesday and friday ko king of pentacles seven of cups five of wands loy kaba matungda oracle card sidagi kari advice supplement tawba yaba isagi future self tagi phange habado yengminarase ko your commitment is being tested the end of a tough cycle approaches dum yamna positive oiba card ngakta thoe ko ayamana pile b goina su isagi future self tagi yamna aphaba advice ngakta dum phange ayamana work through your fears ko sumaina laire first and foremost king of pentacles hariba card chatale ko sigi king of pentacles hariba card chi matungina pile b habidi monday wednesday and friday da bokpi bechili now singi future da laiba isaduna career ba main advice per ke hamatamda isagi oina financial flow financial growth lakadawriba ko aduga isa se hojik financially dependent oibiramba yai independent oibiramba yai ko aduba future da hoi isana hotna dragadi sise oiba yabadi nate aduna hotna raknaba future self na advice ti pirine ko but future da isa se paisa nung sage ba awaba se kaya ka hena mayok nara oidaba adagi hojik awaba mayok na bataraga su isana hotna ba se phasna hotna ragadi future da yamna stable oiba mafam chaba jaga amada lepa phangba aduga isa se paisa nung sage ba problem se yam hena leiba khotpado adugumba leiram taraga su future da di leira oidaba paisa gi flow leirakadaba paisa gi growth leirakadaba aduga isa gi eba career gumba su phasna stable oigadauba mafam chana lepa ngamgadauba mami she taeba samna harabada isa success se achieve tawgani habane ba ko future da aduna achieve tawge hai taragadi isa gi future self sina harise hojik awa mayam mayoknaraga su negativity mayam mayoknaraga su hotna ba lepirakanu kanna hotna biro
isagidamagta future do secure oiraga leire habanebako if isana hotnaragadi sigi advice ma ahanbo oina phange ko mathangda 7 of cups sariba card chethol eba so sigi 7 of cups sariba card chigi matugina pile B habadi Monday Wednesday and Friday da popir bachili now singi oina ani suba future self to get advice kai phange ha matamda isa se wakhala ma khanma matamda decision ama lawram daida ani thokna khalakpagumba or isagi mangda different choices habadi isagi mangda career gi bu oiro natraga isana decision ama loge na khanma matamda sudum choices ani ahom thokna leiba or isada dom isagi mangda relationship oiro career oiro option khara adum yamna leiba adugumba se oigal leba ko aduga isa se not in a bad way but kitang greedy oiba kitang habadi isana lairiba jaga dagi khatang ahen ma pambagumba natraga isana phangoi daba jaga da mitna karambagumba sigumba se kitang tawa maleba ko ai sengna dum haijare ko so si se yari gai delusion je habadi isana phangba ya roi khangba jaga da dum kana daba hope thamjanbagumba adagi isagi lairiba jaga dagi hena phangna ba hotna badi ai but phangani haina hekta expectation tawsanbagumba overconfident oibagumba or greedy oibagumba sigumba sekta tawramgani habdi nate but kegumba tawba lai taragadi kitang semdok piyu polite kitang oibiyu hoi isagi lariba jaga dagi hena phagatna ba hotna badi kemte kaide hotna biyu hotna ba lepi gano ko but haidi kitang greedy oiba side na mang tharakpagumba or kitang oiroidaba jaga da delusional oiba wakhal khalakpagumba sigumba lai taragadi kitang semdok piyu realistic oibiyu aduga lepkadaba jaga amda firm oina lepaga hotna biyu sisu pami sida su hotna ningi na tawbadudi yaroi lepkadaba jaga amada phajana lepaga aphaba phangnanaba ninghanaba leitana hotna biyu haiba advice se phangeba mathangda 5 of wands sariba card chatole a 5 of wands sariba card chi matungina pile bi very very now sing se isagi near future da habni anakpa future da kitang chaotic oiba charang khorang na ba mi na kala khaman ma yengchin magumba or mi ga mukna bagumba or isagi thabak ingkhangi maramda haidi competition gumba maybe exams gumba thabada competition gumba job gumba competition gumba adugumba khara marok narakada bulai life se kitang charang khorang na ba balance kitang wat bagumba adugumba khara thingnarakani adubu adudo phajana isana hotna biraga overcome tawba ngamgi taragadi calm oiba jaga amada amuk lakpa ngamgani ba result to aphaba oi taragadi yamna settle oiba calm oiba jaga da ngasagi settlement and security do adu phangba yabai possibility laktoine ba aduna isana khara charang khorang na ba khara lakturi habasima khangjin biyu dagi competitions kumba na tragana mina kala khaman meng chin bagumba adugumba boy targa su khara lakadori mukna ba yetna ba su khara lakpa yai aduna isana prepare taraga leibiyu aduga thaba inkhang or paisa nungsagi field da su isana organize oina ba settle oina ba isagi site gi hotna biyu oiba ngamba yabagi possibility di future da ure habane ba ko makha tarakpo oina your commitment is being tested ko sigi card chingi matungina pile bi very very now sing se isagi commitment test to boya ba jaga khara dum thingnarakani maybe relationship friendship na tragana career da ko isa sa kayamuk yamna committed oi kayamuk yamna organize oi kayamuk yamna khangba kali hotna ba lepte habado adudo relationship to oiro friendship to oiro career do oiro test khara tawrakadori duna isana khangba kanbiu persistent oibiu consistent oibiu have advice phange ba ko mathangda the end of a tough cycle approaches ko sigi card chi matungina pile bi oibi be chili now sing se hoi matam khara di charang khorang na bi ai chaotic oibi ai adagi negativity kitang mayok na bi ai but future da di sagi oina sigi cycles overcome tawba ngam gi taragadi overcome tawba ngam ba ya possibility shu lai ko adugo isana phajna hotnaraga overcome tawba ngam gi taragadi yamna calm oiba peaceful oiba settle oiba future amana ngai raga leiri ba ko last but not the least work through your fears haiba card chathol e ko see work through your fears hariba card chi matungina pile B habdi Monday Wednesday and Friday popoi bechili now singna isagi akiba isagi fearful oiba jaga ko as ai sidi tawba ngamdaw mande or sidi aina ngamdaw mande oidaw mande kaina khanba isagi fear oiba isana kiba jaga do aduda work tawbiraga overcome tawba ngamna hotna biu when you overcome your fear ko isagi fears overcome tawba ngamakanda isase aphaba mafam chaba or siamna organize oiba jaga amna lepa ngamaktoine ba aduna ngasagi isagi akiba or isana ngamoi kana khanba jaga do aduna work tawbiyo ba ko so sigai se pile bi goi isagi future self to give a man advice na phangi sigi low bi abe advice lotion biraga ma mathangi wedding mo ngai minarase ko thank you for watching